ngarangdagi hawraga Wangjing tenthada inaugural lama tawgadaba thoram aduga mari lena chief minister yona khechana saru yagadaba adu athingba haibadi madu tawganu haiba wafam tonga tonga miyam singi makhedagi phungdonarapudana maram oraga hoji tangta da fiu ama leiri aduga ngasi si chief minister na mayamna panaram se thobal line sida phawraga tasengbadi madu chatkani haina panaram mane adubu hojikse Mayai Lambi da oina chief minister si chatkare aduga hariba si chappa matamda koi lambi gi matai matai da ROP ta ba aduga ton ton security personnel sin ngak sen ba adu kari mata tawkiba leite chumnagi adu mang ma ki ton ton ba security personnel sing adu loina raga hariba Mayai Lambi soina divert toraga chatkare aduga ma ki hariba sina takpadi adu mak thoram pangthokani haibadu mak pangthokna bagi sem sabagi pangthokani haiba wafa ama mami dudi ta chauna tare haiba tai aduna makha ta ba mafam aduda sangkiba changkhraga thoram sing adu mapung phana pangthokpra kari phiom leibagi habudi amuk yengminarasi huji fawbagi na pawdam jariba naurem tanoranjan iche news network Mayai Lambi